ngasi ayu phong ki tuan tuan manipuri si phong sing digi maru oi bi pau sing khong ga ga manipur top channel gi mekai digi myam da share tau ji han bada maru oi ba pau ma hau ki ba pung kun gi mari da manipur mi ai humdra ga ni thoi positive oi khre curfew ngan khat khre mi pun ba thing khre dukan sing roster da hang laga ni amasu manipur gi masak nair ba mi ai khar covid 19 na positive oi re aru ba phibam du chok shile myam aduga masang oi ba wafam khara curfew numidang gi pung 3 tagi ayu ki pung 5 phau ba leiraga ni pawmi sing telecom service da mathau toribasing amasum akaknaba matamna thabak suriba project ka mari lenabasing curfew komthok pada yahole makhal khudima ki mi punma thoram sing thingkhre adumainamak mi sibagi luhongbagi lana thoram singbagi mioi kundagi hena tinba yan khidre dukan sing pali naina numit ki hanghalagani manipur da hauzik oirakli covid 19 laiset asigi hena aruba फिरम अमा मयोग नरकपा असि येंगलगा कैबिनेट मिनिस्टर खुदिंगमा लेजिस्लेचर सिंग अमदि लेंगा की थापुरोई सिंगना मियाम तिनबा थौरम सिंग सिनबा मदि सरुक यादनबा खंगनख्रे अमरोमदा से मिनिस्टर न शेयर लौदुना ngasi नुमिदांग वैरम पांगथोखिबा स्टेट कंसल्टेटिव कमिटी फॉर कोविड 19 गे मिफमना कर्फ्यू मतम हाना नुमिदांग पुंग 9 दगे अयुकी पुंग 3 फाव ओइरमबदु नुमिदांग वैरम गे पुंग 8 दगे अयुकी पुंग 5 फाव ओहेनना बगोरे बौखरे खुदक तगी सनबा हौरगदा बगोरेप सिंग अदुगी मातांग मणिपुर लेंगा की चीफ सेक्रेटरी एंड चेयरमैन स्टेट एजुकेटिव कमिटी न थोखिबा याथंग अमन हाय मखल खुदिमा की मी पुनबा खुदक तगी थिंगले तंगाय फदबा पांगथोक्तबा यादबा मी लेखिदबगी मथौ मंगम पांगथोकपा लुहोंगबा मसुम लाइनिंग लाइसोनगा मरी लेनबा थबक थोरम सिंगी ओइना मी कुंदगी हेना पुनबा याररोय फेस मास्क उपमदी कोविड की कंगलोन सिंह ngakpra haiba kupna yengsilagani dukan sing kaithel sing face mask uphanba amasum mi pundanaba akhanaba thawrang kaya marup nokhatre thawrang sing asigi manungna khoirambal kaithel dukan thong hangbasu rotation da hangalagani hairi lenga ki serol asina makhata na hai numaijing numita thangal bazar phirol khungup stationery sports utensil crockery electrical pants, mattress, amasum carpet, furniture, aluminium, construction materials, plywood, yon bu dukan sing khakta mahangani nimisimak tada pauna bazar dana luggage and bag, stationery, jewelry, cosmetic, photo, cycle, glass and ply, clothes, dry cleaner, mattress and carpet, furniture ki dukan sing hangangani hari leba pu punumita thangal bazar da kol yon ba electronics computers mobile gi servicing center na singba phi sana na balang motor part tire battery hardware sanitary fitting gi polam sing amasum marble yon bu dukan sing hangba yagane numisimak tada pauna kaithel duna phi rol yon ba nungsup thangba mai kai computer mobile servicing center electronics sports amasum mit ki glass sing yon bu dukan sing hangba yagane hairi marasida Secretary to Chief Minister and Geoffrey Kuyek Pidra Tokiba Advisory Amana Hai Hadak Numit Krane Sida State Sida COVID-19 Pibam Yam and Nunang Ningai Oiba Pibam Amad Lakli Maramama Natragana Amana Maram Oiraga Miam Punba Asina Virus Assist Handok Nabagi Masa Oheli Maramasina Cabinet Minister Sing Legislature Sing Amade Government Ki Thaudaroi Sing na Pikpa Saw Tidana Miam Tinbayaba Thoram Sing Sinbigano Amadi Saruya Bigano Haina Pali Manipur gi hauji oiriba covid ki aruba phibam masina maram oiraga khudak tagi ima kaithel ahum thengjin haningbagi apama phungdoragasu hayeng chief minister na kaithel phambi ima sing unaraga puna wore lominaraga ni hairi amasum thajaba yaba mafam dagi phangwa paun hai lenga ki loisang sing mamangda tawkhibagum sa da yankhai gi sangda rotation tawraga kananaba visitor sing sanghandanaba khanakhiba laikhre mahai roisang sing thingnanabagi tokhaiba mi phama ma hayeng pangthokadawri passenger service tawriba gari sing karama mongda selhan gadage haibusu hayeng khanagadawri masigi sumatakta marks uptabagi fine lupa sani loramadu lupa lising amada hangat hankre covid care center sing nauna hangdokpa masum lambi da saliba miyamna lenga na semriba covid ki kanglon sing ngaktabisingi matakta akan mathabak lakhodana ba warep laukre haidena paushna makhatari amasum atopa maromdana mumyam MP Rajan CS Rajesh Kumar positive oire
Lok Sabha ki Inner Manipur Parliamentary Constituency ki MP Dr. R.K. Ranjan amadi Manipur ki Chief Secretary Dr. Rajesh Kumar COVID-19 positive oire haina thajaba yaba mafamdagi phangba paw amana hairi paw sina hai MP R.K. Ranjan hauzik mahaki official resistance home isolation tawduna lairi loyana Chief Secretary Dr. Rajesh Kumar na Jenims ki COVID ward aruba phibam da laikana duna lairi Chief Secretary ki haksangi phibam sokchulakpana maram oiduna athuba matamda Delhi da puduna layeng laba yai Panma yabri Chief Secretary Dr. Rajesh Kumar si Delhi dagi halaklaba matungna mahaki loinabiga puno COVID-19 positive oiba thengnabadagi laikana duna lairakibane amaromda Manipur haukiba pung kharani asida COVID positive oibagi sang leptana hengalagniba sigi makha tarakpa oina haukiba pung kunga marigi manungdasu miyai humdraga nithoi positive oiba thengnaduna hauzik phawbda state asida positive okiba apunma masing lising kunga mapanga satret ka kunga mathoi yaure loinana active case sanigi yankhaiga mangade hengakre haina COVID-19 kamal control room na thadorakpa Seror amana khangalagli atopa maromdana mumyam India da nauna miyai lakh 2.71 positive oikre haukiba pung kunga marida India pumbagi oina COVID-19 gi anaba case masing lakh aniga lising humdraga mathoiga songago humpuga taruk yaukre hairiba matam masigi manungna miyoi lising ma songago humdraga manga gi punsi mangkre apunba active case lakh taraga mapanga lising kunga teretka samapanga marfuga teret lehauri haina spaw amana makhatana phungdorakli Amas makasa tarakpoina to papawa mana ban sagot pinaba apil tarogli haukibe apil taraga tarogte Imphal jiribam lamigi kai fundai manakta pot puduna lakpa truck singna numai kapsilakpadegi thawongi mayokta sathaba pung nifunipan Manipur ban Imphal dagi mapan satkigadaba amadi mapanagi Imphal lakadaba gari kya pandunu lairi haidi ngarang ehing nungyai sathakiba Manipur ban aduda tongan national highway singi saruk singda all Manipur road transport drivers and motor workers union gi makhada leiba lup singi thawmi singna lambi da gari satok chasin tawba thingki all Manipur road transport drivers and motor workers union amadi all Jiribam road transport drivers union Senapati district drivers welfare union amadi Surface Transport Hill Area Driver Welfare Union yauna Drivers Union gi district singda lairiba masalo sang sing asiga samnaduna ngana ehing nungyai digi satharakiba pung nifunipan gi Manipur ban asida lamdam asida service toriba transport agency sing amadi commercial service toriba transport agency singna sagot pinaba all Manipur road transport drivers and motor workers union gi General Secretary M. Anil Maiti na pundokre pami singa unaba amada M. Anil na hai haukiba April taraga taruti Imphal jiribam lambigi kai fundai manakta pot puruga lakpa truck marida numai kapsin magi thawdo adu yaningdaba pungdoktuna pung nifunipan gi Manipur ban asi chathabane mang na hai ban asida Manipur gi civil society organization sing NGO sing mera paibi sing gi women society sing su khongjang asida sagat pinaba Union gi mekeri appeal tawri driver sing na sang laba sei kya si national highway ani asida salak pa matamda awaba me unaduna lakli driver sing bu hat pa tupa phubi sabiba sel gi damak phajinduna thadok man lawbuna singba kya sa tharakpa si ya miyamna khangnarabane asiguma driver sing awaba si yengbiduna January 13 asibo drivers day haina thoram pangthoktuna laklibane lamdam asigi sing amadi tamda leiriba miyamna sariba thakliba nomugi tangai phadana sijinariba polam punama si national highway ani asida drivers sina pushlaklibane drivers singi yekna ba kanamata leite posai puthok pusin tawgi phangliba kusuman khara aduna imung manu punaribane kusuman khara khak phanglaba Manipur miyam gi award pa lehendana ba wakhalon galone na polam singa si pushlaklibane asiguma miyam gi thabak tawjariba driver sing bu akia khang leitana mathau tawhanbina ba amadi driver sing bu yekna ba magum ubidana ba apel tawki lonana driver sing gi awaba si yengbiraga CSO sing miyamna mateng pangbiyu driver sing na sangsin jariba khongjang asi tangai phadana tawdaba yadaba phibam amadagi lokhalapane miyam gi luraba COVID-19 gi tanpham asida mayoknagadaba awaba kaya adu khanglibani haiki driver sing na COVID-19 license marakta miyam gi sana thanaba award pa lehendana ba hotnaduna lakpani COVID-19 ahanba web ta mapalamdagi lakpa miyai sing jiribamdagi pusilaktuna miyam gi thabak tawribani siba naba kidana miyam gi dama hotnaribani Manipur lengang na sulambi asida highway protection force phajana thambiraga driver sing na mathau pangthokpa mapung fana pangthokpa yana hotnabiyo haina CM gi pukning sing silli haiki se minister na su driver sing gi wariba mayam asi yenglaga mapung fana mateng pangbiyu haina mahana makha takhi haina spouse na makha tan phongdorakli
Maka tarak poina to papaw mana second wave COVID-19 virus ki makal kaya marum India ra sangsilakli. COVID-19 virus ki ani suba wave na India ra sayrak amagum fuzilakpana maram oiduna COVID-19 ki case masing yam na hengalakli. Masida he na nungang ngay uragli with the virus asiki tongan strain kaya marum leva asida panglakli ba sini anawa strain singa sina he na sathi amasum launagali. Punjab amasum Delhi ki tongan ba city singa pangli ba strain asi B1.1.7 Ken natragana British mutant haina sukhangnaba oigani Maharashtra masum yumlo naba state singa thengnariba sina B1.617 double mutant haina sukhangnaba oirambayai masi India ra hanboy na report tawrabasu UK USA Australia Singapore Belgium Germany New Zealand Lambia amasum South Africa ra su phangli haina su phangdorakli Kerala dagi report tawroliba Variant N440 KSC Andhra Pradesh amasum Telangana da su phangli Variant asi lebak taraga tarukta gisu report tarakli atopa mutant sing su India gi tuan mafam sing da phangli COVID-19 ga ana basing da anawa layong sing ju ulagli lehau tongsa sikpa lok kangkhu khuba manam phau da mahau khang da gi layong sing gi mathakta kok sikpa diarrhea tawba khutsa amasum khongsa gi masu honglakpana singbusu thengnai haina Gurugram Palam Bihar gi Palamo Rani and Critical Care gi senior consultant Dr. Piyush Goyal na miyam da phungdorakli makhal makha kya gi COVID ki strain singa sine India da leba miyam da attack tawri hana dagi hauna section ba watpa masum medical facility yam na watpa na maram oiraduna leba asida COVID na maram oiraduna nimit khudingi miyoi lising gi mathak siri hairiba COVID ki anawa laisa singa si Rapid antigen test na targana TrueNet kumba isam samba test na phaba ngamlaktre masigi sumathakta khwaidigi hena sunare hairiba RT-PCR gi test na phaba virus asi detect toba ngamdaba yorakle haina supaw sina makhatari yamnama section ninga oiraba matam mane myam amasu makhasa tarpone tentak na myam da hapsaramage Myanmar gi wathok leibak tu gi wathok ni korkom Myanmar da hojik thokliba wathok ning tamba leba amagi manung da thokpa leibak tu gi miyam gi ba wathok ni masida Manipur kanglaipak ki miyam amasu Manipur kanglaipak ki yawoloi singna yakshin ba haibisi maram sungsa sadaba mani haina korkom gi publicity committee na ngasi thokiba serol amana hairi Lonia de haina lauthokraba korkom gi serol sina makhata na hai hojik Myanmar thokliba wathok asida Manipur kanglaipak ki yawoloi singna kaidonung da yakshin ba tawrai Myanmar amadi Manipur kanglaipak ki ngamkhaida aikhoina ngak sinbagi thabak tawnabagi maram su leite Myanmar gi miyam da natana makhoi gi security force na su khangi madudi Manipur kanglaipak ki yawoloi singna akaiba karimata tawba leite madugi sumathakta Manipur kanglaipak ki yawoloi singa si sel piraga natragana oiza oithak khara piraga nekpa yaba mercenary kangbu nate masagi fidam ngakna satliba amasum yawoloi sing ngaktani haibisisu Myanmar gi miyamna mek singna khangi hari Westia lamdamgi maru oina Manipur kanglaipak ki yawolup singna Myanmar gi sangsilakpa refugee sing athingba pi amadi asiana phawba thuali haina India gi intelligence source amagi paw paladuna pauksi kharada phongnarakpa thengnare India lengana Manipur kanglaipak amadi Westia lamdamgi yawolup singi mayokta makhoigi agency sing Sizinaduna aran mi pauksing sandoktuna miyamna yawolup singbu sirana na uhonanaba honaba thawong si handaki thawdo asina ahan banate adubo handak sandoralbiba aranba pausi yamna ka hena hanthaba thaki propaganda ni propaganda si tawbada asobo thawdang loriba Indo Asian News Service IALS asigi matangdadi IANS pays a history of spreading fake news on its platform and several instances of fake news has been documented by ALT News Hanas Fondorakli Serol Sinhai Manipur Kanglaipak yauna India da phongba pauksi singna Myanmar gi sangsilakpa refugee sing thingnaba laingak na thokiba serol amadi madugi mayokta Manipur gi miyamna yaningdaba phongdokhiba da natana India na yadraba phawbada lamdam sida sangjafam pinaba hotnabagi wafam kya laikre Myanmar gi Manipur Kanglaipak da sanglakpa refugee sing Assam Rifles na thingba amadi halan kibagi thawdo hojik su leptana thoklibani haina su pawamana makhatana phongdorakli Atopa pawamana Salai investors singi rally salaro union Salai promoters union na sinduna lakadoribi April kunda investors singi oiba rally ama satuna minister memorandum gol konana investors singi oiba ahan phase ki
claim list pisingani tawramba rally edu mari lenaba department singa yanaba purakpadigi salaroi union asigi lusing mari na satuna ahanba phase ki name list edu chief minister da pisilagani hana union asina phongdurakli salai promoters union gi convener na thadorok pasur aman hai claim tawraba investors singidi capital mangaloi adubu matam dikhra sankigani masi khara hana khongjel yangsinana ba puna khona minasi aduga claim tahodaba investors singidi capital phangba natragana phangdaba haibadu haiba lepangamdri maramasina victim oi horaba investors singna claim tawbihau salai gi promoters union anisuba phase ki main list semnabagi form laglibi april kunga mathoidagi thaba horagani form thajinbagi aroiba matamna april kunga tar oigani anisuba phase ki form thajingadaba investors singna ko kaithel laisram laikai community hall ayuk pung mapandagi nungthil pung manga phawbagi manungda covid 19 gi SOP ngaktuna thajinbiyo hauji investors singi kanglup masa masa lairibe sing asisu kanglup sing adugi members singi claim list sembiduna union asigi head office da natragana chief minister da natragana manak nakpa police station singda pisinbiyo union asina hona duna investors singi capital handok hanana bo hona ba sida puna seruk yaminasi chief minister nasu matam kuina wajaraglob investors singi awaba si yengbiduna investors singi capital thunna handokpa yanana ba awangba thaki committee ama sembiyo hainasu serol asina makhatana phongdorakli Makasa tharakpoina to papawa mana Kanglabu World Heritage Site on a Lakthokpada Center na ayaba pirakli sanajawa lashembra. Kanglabu World Heritage Site ama oina Lakthokna ba takshin mada center na ayaba pire state government ki maikedi pikat pamtokpa siesang sing pikhatlaba matamda Lakthokpa yaragani haina Rajya Sabha ki MP ningthau lashima sanajawa na phongdokre hainasu atapa nungaiba pawamana makhatari amasuma atapa pawamana isai lila thabal somugi ayaba pibiyu haiba lakpa tokpiro ke Robindro miyamni isai lila thabal somugi ayaba pibiyu haina lakpa tokpiro covid 19 gi ani super web sidagi ngak thokna ba laingang na paikhatliba section tharang sida mating pangbiyu haina Manipur Legislative Assembly gi Deputy Speaker ke Robindro na appeal tarogli wafamasi mayang Imphal Bazar da Thangjam Agro Industries Private Limited ki Likla Bakery gi anauba executive retail outlet ama hangdokpagi tharamna Deputy Speaker Robindro na hai leba sida akibagi masak oina covid 19 gi anisubu web asi nomo gi hingalaktuna India gi maruwe state kya laina asina naraba anabasing layeng na hospital sandaba amadi asi ana puloi phamphawa sandabagi fibam da leire asi guma tangka asida Manipur de asuk sathira laina asibu miyamna karisu khanbidana isai lila amadi thabal tawna permission pibiyu haiduna lakpa kya yauri basi makata na tabigano madugi mahutta laingakna laina asibu state asida sandoraktana ba matam gi paikhaleba thabaksina mateng pangbiyu hainsu pausina makataki makasa tharakpoina to papawa mana Kanglup sing ungkhatna ba yaba thawong sathabigano kem Kaubru singi matangna Kanglup masil ungkhana ba yaba thawong sathadana ba kem kuki inpi Manipur na phongdokladuna furup amana amagi lining gi oiba thajaba madi sentiment bu ikai khumnana ba Manipur miyam da appeal tawkhre punamakna Kanglup naiba wafam amata phongdoktana basu kem na taksili kem gi Information and Publicity Secretary S Government Loan Gangtin hai mitai gi lining da Kaubru laifam gi maru oiba du khangi amasum Kaubru sing da lining ba satpasing bu athing ba piroidabani kem na makhatana phongdorakpada kanagumba mi khrana lana sandorakhiba adugumba laisang amata mai thaba natragana amang ata thokiba laite Saukidar Saikhaugin Kepgen gi imung manung khana sainabagi mahaki mari matana quarter mai thaba du laisang mai sakpu oina wohan thok piroidabani State Government amasum Committee on Protection and Preservation of Mount Kabruna yanaba puraknaba thabak paikhatpiyo Fibam amatada issue wasina furup masel gi nungsi sanabada akaiba tholoidabani hainasu pawamana makhataki masum Chief Minister N Biren Singana maki official Facebook post thagalapa warol ama hairagadi myam awang kabru asupa ibudaugi kafam lambigi thong diversion sema loire thong du thudekpada yawbani singnaba miyoi ani police na fagale Saukidar gi yum manung mai tharambaga mari lainana miyoi ani amagale sarkar da thajaba thambiyu Kanglup naiba Tabak Taugumsi, Maralaiba Amata Lemna Taroi, have a palmusu, Chief Minister of Fudoropo, from Kramandum, Hapsavani, Lucilla Poina, Mapan give a pong, Tentak Punkatang Hapsaramge. India the Satanaba Johnson the Takshin Cre.
India da COVID-19 ga anauba variants ama kana sandorakpa maramna lakliba numaijung numita India da satnaba hotnariba Britain gi Prime Minister Boris Johnson gi khongsat cancel tonaba opposition Labour Party na appeal tawkhre India da sandoriba double mutation asigi case humdraga tar United Kingdom da thengnakhre masi investigation chathari haina public health England na phongdokhi ado me hojiko ina di pau sima ta asel loishinjra do me ngasi si aduki matik nong si akan basu buna maram oiraga recording tawbada tang khudong cha daba na maram oibadagi me amna pau si thengtak na share tawjare sigi damakta waro biro du me am pau sing ngana ngana update pina bhona jarake and thank you.